WAIKHONG Police Station ki manung CHANNA LEIBA UMATHEL MANAKTA ngarang Thong Sanabagi Potlam Shing Yaoba Brtf ki Gari ani Meeyamna PHARABA matung Mei Thaduna Amang Ata-Thok-Hankhre HAIRI thogdok-thokpham press na phangba paw amana hai ngarang ayuk pung mapan makhairom tarakpa dwaida Imphal dagi sajik tampak tamna lakhiba Thong Sanabagi Potlam Shing Yaoba Brtf ki Gari ani UMATHEL da Meeyamna fakhi Gari ani adu kaksin khunau thongam maning lengang sing da puraba matung Mei Thaduna Amang Ata-Thok-Hankhre bani non local ahumna thaurakhiba Brtf ki crane nama yauna truck ani adu sek tawbada Thong Sanaba yot ki phambak amade atei Potlam Shing yauramkhi Potlam Shing adu Manipur tural gi mathak ke molnom khul manakta kukising na Manipur lenga ki athingba singnaraduna sengbat sagatpa haukiba thong adugi ni haiba khangmadagi Gari ani adu phajinduna thamkhi Pawadu tanarakpadagi tungan ba khul kayadagi lakpa miyo singna irang sagalaktuna Gari ani adu pukraba matung kaksing khunau thongam maning lengang jingda mai tharam khibani hairi Gari ani adu puduna chatkre habigi paw hek tabaga mafam aduda kaksing district police ki SPTH Bikramjit amadi makok thongbo officer sing mafam aduda sangsinduna thiba humbagi thabak chathakhe Kaksing district police ki kangbuna sangsin khiba matam aduda Gari ani adu mai sakpa haurambadagi police ki team aduna kannana bahotna hobadagi ka hena amang ata-thok-hodre thogdok aduga mari lenena WAIKHONG police station case ama lokhatuna thijin ba hokre haina paus na makhatari